ꯄꯥꯕꯨꯡ ꯀꯩ ꯂꯩꯔꯒꯦ? ꯀꯔꯅꯖꯤ, ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯋꯥ ꯌꯥꯝꯃꯤꯅꯦ. ꯍꯌꯦꯡ ꯅꯪ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ. ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯂꯩꯇꯕ ꯑꯃ ꯎꯁꯤꯠꯇꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ. ꯍꯧꯖꯤꯛ ꯃꯥ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯕ ꯑꯩ ꯄꯥꯝꯃꯤꯅꯦ. ꯅꯪꯒꯤ ꯁꯦꯟꯗꯣ ꯍꯣꯔꯦꯟ ꯅꯪ ꯍꯜꯂꯛꯄꯒ ꯄꯤꯔꯒꯦ. ꯑꯩ ꯑꯄꯥꯝꯕꯗꯤ ꯃꯥꯕꯨ ꯂꯣꯏꯁꯤꯟꯈꯤ. ꯑꯕꯨꯡ, ꯀꯩꯅꯣ ꯂꯣꯏꯁꯟꯕ ꯍꯥꯏꯕꯕꯣ? ꯏꯇꯥꯎ, ꯊꯥꯖꯗꯅ ꯅꯪꯗꯤ ꯀꯗꯣꯝꯗꯩꯅꯣ? ꯏꯇꯥꯎ, ꯕꯕꯥꯅ ꯀꯧꯋꯦꯅ ꯂꯥꯛꯑꯝꯕꯅꯤ. ꯏꯇꯥꯎ, ꯎꯗ ꯀꯨꯏꯔꯦꯗ. ꯅꯣꯡꯃ ꯐꯖꯅ ꯄꯨꯟꯁꯤ. ꯐꯔꯦ ꯏꯇꯥꯎ, ꯑꯩ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯒꯦ. Kayong naman po sida? Chatlo somta. Chatlo omta. Chatlo haba. 집에 이번에 집에 고인해서 Yare chatlo yare. 에브리 폰 들어가게 백클로바 애니머시티 여러분 Hoy tawake ba chatlo ba. 아도다리 눈에 지우게 됐죠. Laite college at ki. 자부 양자이네 또 메시 데이지에 리다디 나가서 와이 부다 다니네 아hinga tumdale Yare se ngamu kang ba chatlo yare se. Chatlo ba. Jessica hai no. Khangde khonai de me kam tu ta mokte Hoy roi da bi hai jin. Larik pari ra ibima exam na kya wali ba net 14 de oh nai phadana pa ko nai ko phamu imaga phadana wadi sat thoibi imana nang se gyan yam tare ne khaluban kedorgi ina imani ya da ba thaba am ta tau bi si imana ne mi me na thakok suba chali ba se nang khangi ba natro imana khali sigi ona taina ba ta tawrakanu ko icha thoibi kedorgi ina imani da mai hai tu bo nang pamai ba ka khangnari da Ima se ai chak thiu gi ko. Mado imana yaning dini moiga akhoi ga thak yam khenai ni hojiki matam se nang kana ba khajari ke nang wakhan taw koi bi ma Ima, chak cha asla. yari kapkan yare nanaw na ne cha ro dire cha thorasi lao hogo lo 이봉아, 나는 한 해봐도 야되네. 막거기도 사는 면은 그만. 가만히 떠드는 거기 봤어. 마두기 게임 거 해보니 봐도 양 팠대. 마기 말은 듣거리고 하는데. 할로 있다. Hello, ꯏꯇꯥꯎ. ꯑꯩ ꯅꯣꯏꯗ ꯅꯨꯄꯤ ꯆꯦꯜꯂꯛꯇꯣꯏꯅꯦ. ꯐꯃꯨꯡ ꯐꯔ
ꯐꯖꯅ ꯂꯣꯏꯁꯜꯂꯝꯃꯨꯀꯣ ꯀꯩꯅꯣ ꯅꯪ ꯇꯨꯃꯤꯟ ꯂꯩꯗꯨꯕꯣ ꯌꯥꯅꯤꯡꯗ꯭ꯔꯕꯣ ꯑꯩꯈꯣꯏꯗꯩ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯦ ꯑꯩ ꯃꯦꯛꯁꯇ ꯍꯥꯏꯈ꯭ꯔꯒꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯅꯤꯕ ꯍꯣꯏ ꯏꯇꯥꯎ ꯍꯣꯏ ꯏꯇꯥꯎ ꯊꯝꯃꯒꯦꯀꯣ ꯑꯗꯨꯗꯤ ꯄꯥꯕꯣ ꯑꯩ ꯍꯣꯁꯄꯤꯇꯥꯜꯃꯨꯛꯇ ꯌꯧꯔꯨꯈꯤꯒꯦ ꯍꯜꯂꯣ ꯇꯥꯏꯌꯦ ꯊꯣꯏꯕꯤ ꯉꯁꯥꯏꯗꯒꯤ ꯐꯣꯟ ꯄꯥꯏꯈꯠꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯆꯥꯛꯇꯤ ꯆꯥꯔꯕꯣ ꯗꯗꯥ ꯃꯃꯥꯅ ꯈꯣꯏꯔꯝꯃꯤ ꯈꯪꯉꯦ ꯈꯪꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯊꯥꯛ ꯌꯥꯝ ꯃꯥꯟꯅꯗꯦ ꯑꯩꯈꯣꯏ ꯑꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨ ꯈꯪꯉꯒ ꯀꯩꯗꯧꯔꯒꯦ 이만은 야지 하이두나 앵원들이 랍도게 갈라봐 나트라가나 아이는 시키부드로 낭나 밤리버세 아이 호렌 로블라게 필요시람거 ꯍꯜꯂꯣ ꯑꯩ ꯅꯣꯏ ꯗꯨꯀꯥꯟꯗ ꯂꯩꯔꯦ ꯊꯣꯛꯂꯛꯑꯣ ꯊꯣꯛꯂꯛꯑꯒꯦ 이봉아, 가인은 너나 떠리버스나. 아이나 나마 레이트레 하이두나. 낭기 아와트파 아마타 레헨다나. 낭부 짜오나바 요락파니. 낭나 ngasi 떠리버스나 까리노. 유가 탁선다나. ꯄꯥꯕꯣ ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯦ ꯑꯩꯁꯨ ꯈꯪꯕꯗꯨꯅ ꯄꯥꯕꯨꯡꯗ ꯋꯥ ꯑꯝꯇ ꯉꯥꯡꯗ꯭ꯔꯤꯅꯤ ꯏꯁꯥꯅ ꯍꯣꯠꯅꯔꯤ ꯃꯌꯥꯝꯁꯦ ꯄꯥꯕꯨꯡꯁꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯤ ꯑꯩꯅ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯄꯥꯕꯨꯡ ꯀꯔꯤꯝ ꯈꯪꯕꯣꯠꯇꯦ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯅꯆꯥꯗꯤ ꯄꯥꯕꯨꯡꯒꯤ ꯇꯣꯉꯥꯟꯕ ꯊꯕꯛꯁꯤꯗ ꯁꯪꯒꯦ ꯈꯟꯕꯤꯔꯛꯀꯅꯣ 낭나 파니 하이버도 아둠 떠. 이빠다 와 자가자가 나한가누고. Hey, Pere, cái lịch em đi nông bò, ai ấp tao làm nè, cha đi phá tụi nó bị em nè, ai cái lúc tụi em thủ lâu cô, 뭐 hao nè, Pere cái nó nè, ai cha đi phá lại, ấp tao cha đi phá quay được sao kì, thame Pere,
ꯕꯕꯨ ꯑꯉꯥꯡꯒꯤ ꯐꯤꯔꯣꯜ ꯀꯩꯀꯩ ꯂꯩꯕꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯗꯣ ꯍꯩ ꯏꯃꯨꯡ ꯆꯪꯉꯨ ꯑꯩꯒꯤ ꯁꯣꯕꯣꯛꯁꯇꯨ ꯈꯪꯉꯤꯗꯅ ꯑꯩꯒꯤ ꯀꯥꯒꯤ ꯐꯃꯨꯡꯒꯤ ꯕꯦꯠꯀꯤ ꯑꯋꯥꯡ ꯊꯪꯕꯗꯣ ꯏꯆꯥꯒꯤ ꯗꯔꯀꯥꯔ ꯂꯩꯕꯈꯩ ꯂꯧꯊꯣꯛꯎꯔꯨꯅꯦ ꯆꯠꯂꯨꯅꯦ ꯏꯆꯥꯒꯤ ꯗꯔꯀꯥꯔ ꯂꯩꯕꯈꯩ ꯂꯧꯊꯣꯛꯎꯔꯨꯅꯦ ꯆꯠꯂꯣ ꯍꯩ ꯑꯗꯨꯝ ꯀꯣꯟꯅꯅꯕ ꯁꯤꯜꯂꯨꯔꯣꯀꯣ 이다 GF 기아 돈 ꯑꯍꯨꯝ ꯁꯨꯕꯅꯤ 보세 마থা우 떠 ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯒ ꯃꯥꯏꯕꯗ ꯂꯥꯞꯊꯣꯛꯏꯁꯦ ꯀꯩꯒꯤꯅꯣꯕ 너는 하여우다 베이니 따오 명원다 시간 따 현재 런을 따 레포이다 ꯏꯕꯦ ꯅꯪꯕꯨ ꯑꯩꯅ ꯈꯟꯖꯔꯛꯄꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈꯟꯖꯔꯛꯄꯅꯤ ꯊꯛꯀꯅꯤꯕ ꯑꯁꯦ ꯌꯨꯝꯗ ꯊꯥꯕ ꯌꯥꯔꯔꯣꯏ ꯅꯣꯏꯗ ꯂꯦꯜꯂꯣ ꯑꯩ ꯇꯧꯒꯦ ꯇꯧ ꯑꯩ ꯅꯍꯥꯟ ꯍꯥꯏꯕꯤꯔꯝꯃꯤ ꯕꯣꯇꯜꯒꯤ ꯕꯖꯥꯔ ꯈꯥꯎꯗꯣ ꯂꯦꯐ ꯁꯥꯏꯟ ꯇꯥꯕꯤꯗꯣ ꯁꯨꯃꯥꯏꯅ ꯑꯣꯏꯗ ꯄꯥꯏꯔꯣ ꯅꯥꯀꯟ ꯑꯃ ꯐꯌꯥꯝ ꯄꯥꯏꯔꯗꯅ ꯆꯠ ꯊꯤꯌꯣ ꯚꯥꯏ ꯈꯦꯛꯀꯥ ꯑꯩ ꯍꯣꯃꯣꯅꯤ ꯃꯣꯏ ꯊꯨꯡꯒꯥ ꯂꯥꯜꯂꯒ ꯑꯗꯨꯝ ꯄꯛꯆꯔꯦ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟ ꯁꯥꯒꯠꯄ ꯅꯥꯟꯊꯔꯛꯑꯃꯅꯤ ꯆꯨꯍꯤ ꯆꯐꯨ ꯀꯥꯎꯔꯝꯃꯅꯤ ꯍꯧꯖꯤꯛ ꯑꯩ ꯅꯍꯥꯟ ꯍꯥꯏꯕꯤꯗꯣꯅꯦ ꯑꯣꯏꯔꯣꯏ ꯂꯥꯏꯖꯅꯁꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯅꯤ ꯅꯪ ꯍꯧꯖꯤꯛ 시rum배라 소리야 뭐야는 일단 오늘 토리래다 이거 ꯆꯨꯝꯗꯣꯏꯅꯤ ꯃꯥ ꯍꯥꯏꯁꯦ ꯅꯪ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯇꯦ 안 찐토대 시도 마셔 ꯊꯛꯀꯅꯤꯕ 아이네 야 만나까 ꯕꯕꯨ ꯀꯥꯏ ꯆꯠꯄꯤꯗꯣꯏꯅꯣ ꯄꯣꯡꯁꯨ ꯑꯁꯨꯃꯥꯏꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯈꯤꯒꯦ ꯑꯦ ꯏꯇꯥꯎ ꯃꯤꯗꯤ ꯅꯨꯄꯤ ꯆꯦꯟꯈꯤꯕꯗꯒꯤ ꯃꯁꯛꯀ ꯌꯥꯝ ꯊꯤ ꯐꯖ ꯊꯣꯛꯑꯝꯃꯦꯀꯣ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤꯅꯦ ꯇꯧꯔꯣ ꯅꯩꯔꯣ ꯄꯥꯕꯨꯡ ꯆꯠꯂꯁꯤ ꯆꯠꯂꯁꯤ ꯑꯩ ꯏꯕꯨꯡꯉꯣ ꯄꯣꯡ ꯆꯠꯂꯨꯈꯤꯒꯦ ꯏꯇꯥꯎ ꯑꯗꯨꯏꯀꯣ 이선 ꯀꯩ ꯍꯥꯏꯒꯦ ꯗꯥ ꯊꯅꯦ ꯉꯥꯏꯈꯣ ꯅꯪ ꯍꯥꯟꯅ ꯒꯨꯂꯤ ꯆꯥꯔꯕꯣ 짜디 ꯑꯗꯨꯗꯤ ꯑꯩ ꯊꯣꯔꯛꯑꯒꯦꯀꯣ ꯆꯥꯅꯕ
ꯊꯝꯃꯤꯁꯦ ꯑꯗꯨꯗꯤ ꯑꯩ ꯁꯤ ꯀꯩꯀꯥꯁꯦ ꯂꯣꯏꯁꯤꯜꯂꯒ ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯒꯦꯀꯣ ꯊꯝꯃꯨꯔꯣ ꯊꯣꯏꯕꯤ ꯅꯪ ꯂꯩꯔꯣ ꯐꯝꯃꯨꯁꯤꯗ ꯊꯣꯏꯕꯤ ꯆꯥꯛ ꯆꯥꯔꯕ ꯀꯩꯒꯤꯅꯣ ꯀꯞꯄꯤꯗꯤ ꯗꯥꯊꯥꯅ ꯍꯛꯆꯥꯡꯗꯤ ꯀꯩꯁꯨꯝ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯗꯥꯊꯥꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯦ ꯗꯥꯊꯥꯅ ꯑꯩ ꯆꯠꯂꯒꯦ ꯗꯥꯊꯥꯅ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯃꯤꯅꯥꯏ ꯃꯆꯥ ꯍꯦ ꯑꯁꯤꯕꯨꯗꯤ ꯕꯣꯔꯥ ꯍꯥꯞꯆꯜꯂꯣ ꯑꯗꯨꯒ ꯂꯧꯊꯣꯛꯆꯣ ꯕꯣꯔꯥꯗ ꯍꯥꯞꯆꯜꯂꯦꯗꯅ ꯑꯗꯨꯒ ꯂꯧꯊꯣꯛꯀꯣ ꯉꯁꯤꯗꯤ ꯂꯣꯏꯔꯦꯗꯅ ꯍꯜꯂꯣ ꯕꯣꯕꯣ ꯀꯩꯗ ꯂꯩꯒꯦ ꯑꯩ ꯁꯤꯗ ꯊꯕꯛ ꯑꯃ ꯆꯠꯂꯤꯅꯦ ꯕꯣꯕꯣ ꯑꯩꯈꯣꯏ ꯀꯤꯆꯟꯒꯤ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯔꯪꯗꯣ ꯈꯔ ꯋꯥꯠꯂꯦ ꯑꯗꯨꯗꯣ ꯈꯔ ꯂꯧꯕꯤꯔꯛꯑꯣ ꯕꯣꯕꯣ ꯍꯥꯏ ꯅꯪꯅ ꯑꯗꯨꯝ ꯆꯠꯂꯒ ꯂꯩꯔꯣꯗꯅ ꯕꯣꯕꯣ ꯀꯩꯅꯣꯝꯒ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯃꯤꯁꯤꯡꯗꯣ ꯑꯗꯨꯗꯨꯒꯤ ꯑꯆꯥꯄꯣꯠ ꯈꯔꯒ ꯂꯩꯕꯤꯔꯛꯑꯣ ꯕꯣꯕꯣ ꯑꯁ ꯍꯥꯏ ꯅꯣꯏ ꯊꯣꯛꯄ ꯇꯧꯔꯣꯁꯦ ꯃꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯁꯨ ꯅꯣꯏ ꯇꯧꯔꯗꯤ ꯑꯗꯨꯝ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯊꯝꯃꯣ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯔꯤꯀꯣ ꯍꯦ ꯕꯣꯔꯥ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯃꯤꯅ ꯈꯪꯉꯣꯏ ꯎꯔꯣꯏꯗꯧꯕ ꯃꯐꯝ ꯑꯃꯗ ꯊꯥꯗꯧ ꯈꯪꯉꯕ꯭ꯔꯥ ꯄꯨꯝꯒꯦꯁꯨ ꯄꯨꯝꯖꯟꯈ꯭ꯔꯣ ꯁꯔꯨꯕꯨ ꯑꯣꯟꯒꯅꯨ ꯑꯩ